I have Pousuibou Newmai from Maremei village. I uzik Maremei Baptist Fellowship ki pastor oina lei. Ekoi asida leiriba mayam se ekoi Maremei ki khunja singni. Date 31st March da Maram Thanga region na NSNIM moina laaga ekoi khundagi ekoi bu 4:30 AM ayung nganta da ekoi yum na laaga thong Thugaya ga khoi bu tan thok pire fusu bire sa singmu tan dugum na khoi bu tan bire nongmai ka baga khoi loina ma bu khun lei gnu haina khoi bu loina ma bu tan thok pire aduna adudagi khoi chen thok le haira ka hujik thonglang akut pra da relief oina khun da khoi lakuna leire kunja sing na su sida leiri ba kunja sing na su khoi bu phajana welcome to bire khoi sida hujik relief oina khoi lei Akoi asigi thokiba thodok se amna pende haibadi akoi pastor fo busu ai busu phajana mokoi se fubire ishor gi ming pai re haira jisu christani haina moina pala lo base ai yam pende haibadi pastor fo busu fuba ngamba adugumba government adugumba nation ase karamba nation no kamaina moina tawriba mayam se yamna chumde haibase haininge moi lakpu matam de khoi su mokhoi bu request tawbani khoi wari saraga khoi chat so khoi chat ge haina haibani dubu mokhoi ya bide ta bide adum lakpu de ge adum khoi bu fu ba haubani aduna asigi todok se yamna pende asigi concerned authority na su action lobi na bugi damak e hak pastor Pousuibou Newmai na request tawjari thank you